Akasban Imphal Nayani Devi na pau pajari ahanbada maru oiba pau NDA gi mapang oiriba dol Republican Party of India athwalena Manipur santi amasung mahosagi phibam hanjil hannaba ahenba thabak laukhatpinaba kendra da taksinkhre Manipur da pamdaba thodok tholapa thingnaba amasung mahosagi phibam hanjil hannaba tangai phadaba ngak senbagi akanba cheksin thorang laukhatli Mapan Suba International Yoga Day ngasi malim sinba thungna pangthokli Pradhan Mantri Narendra Modi na UN Headquarters New York ta pangthokpa malemgi yoga thoramda saruk yagani amasung Assam Vidhan Sabha amasung Lok Sabha Kendra singi delimitation taunabagi draft proposal phongle Vidhan Sabha amasung Lok Sabha seat masingda ahongba leite NDA gi mapang oiriba dol Republican Party of India athwalena Manipur da santi amasung mahosagi phibam hanjilhanaba ehenba thabak laukhatpinaba kendra da taksinkhre dolgi National Secretary Mahesh Thamnau Jamna ngasi New Delhi da kendra gi Griha Rajya Mantri Nitainanda Rai ga unaduna Manipur da hujik oiriba phibam gi matang da kupna pawdam khre Sri Mahesh na Griha Rajya Mantri da tongan bawafam kaya yawa memorandum amasupi sinki Rajya Mantri ga unaru Batungda Sri Mahesna Hai Manipurda Hanadagi Leraklaba Sam Rifles ki Mahuta Anova Tabiraknaba Su Handoknaba Ambasung Athuba Matamda NRC Chana Mayamna Tongan Mawafam Kaya Taksinki Mahangna Hai Sri Nitainanda Raina Su Manipurda Thuba Matamda Mahusagi Pipam Jilaklagani Haibagi Tajaba Piraki Amasung Memorandum Adu the Yauriba Taiwapam Sing Kupna Yang Singani Hainasu Kangalaki RPI Luchingba Asina Hai Delhi da koi Ministry of Home Affairs ta charaga Honorable Home Minister Mr. Nityanand Rai masamak close door da unazaraga Manipur da huzik thoi basi hena akoi gi leiriba situation sida Manipur sida huzik santi leitriba tha ani phajal trobani adubu hauji pauda control to bangam da basi gi maramda memorandum amsu bisin jarame aduga huzik thoi basi gi hena akupa maro information pijarame aduga Honorable Home Minister nasu akoi gi thajaba pibire Manipur da pamdaba thodok tholapa thingnaba amasung mahosagi phibam hanjil hannaba tangai phadwa ngak senbagi cheksin thorang lokhatli combined security force na irang thokatpa mafam sing yauna tongan mafam kaya da combing operation chathari marak asida rajya gi home department na mobile data service broadband yauna internet data service sing makhata na thingjilli amarom da rajya gi education s department na ngasidagi school sing da mahosagum class horagani hairambadu mathang thagi ama phawa yaithokre Imphal West, Imphal East, Kakching amasung Bisnupur Jilla da ngasi yupung mga dagi numidang wairam pung mga phawa curfew komthokli adumoina mak Imphal East ki New Chekon area amasung Kakching Jilla gi sugnu serau amadi wapokpi dadi curfew komthokpa leite Imphal West ki Langol area gi oina di ngasi yupung mga dagi numidung bapung 12 phawa curfew komthokli Thawal Jilla gi oina ngasi yupung mga dagi numidang pung 9 phawa curfew komthokli Imphal West ki tongan ba mafam singda hangliba relief camp singda lairiba lanjena raklaba mioi singi haksel phana thamnaba chief medical office Imphal West na akan bathabak paikhali CMO Imphal West Dr. L Joy Kumar na Akasbani Imphal da hai Imphal West ki mafam kunthrarom da hangba relief camp singda hojik lanjena rakpa mioi lising ahum lom leiri lanjena rakpa mioi singi manungda diabetes amasung cancer na naba amadi miron binupi kaya marum yauri khumal lampakta hangba relief camp ta miron binupi niphuma pangi manungda maridi asoi angam thokandana angang unakhre CMO na hai district mental health team na relief camp singda chatuna awaba nanglaba miyamgi pungning wakal nungaina leihannaba leptana hotnari mahakna hai lebaki awaba asi yenglaga mahaksu mahakna ngamjaba thakta mahaki me thagi tolop kathokre Ashamgi Jilla Tara Tarukte Sing South Hopadagi Mioli Sing Kuntramari Hena Wabanangle Mahimarung Tabalo Punkaya Park Sane Sing Tumjin Kre Amasung Infrastructure Kaya Amangata Tokle Kokrajar Jilagi Dota Mada Chaugi Awabanang Laba Miangi Temporary Relief Camp Ama Hangdokre District Administration Hinduna Tongan Mapam Singda Tengbangi Polam Sing Yen Hopam Center Kunmari Hangdokle Ising Ichauda Natana Raja Siki Mapam Kayada Lebang Nam Taba Masung Jingning Haibagi Pau Pangi
Turen Kongbanda Taba Miamda ising imai hangalakliba turel singa chatanaba amasung nga phaba amadi iroibana jingba tawdanaba Assam State Disaster Management Authority na miamda khangalli tabiriba pawasi Akashbani Imphal dagini Mapan Subai International Yoga Day ngasi malem sinba thungna pangthokli Pradhan Mantri Narendra Modi na UN Headquarters New York da pangthokba malem gi yoga thoramda saruk yagani malem gi leibak chama marifu romna henbana saruk yaraba yai numit asiki nungi oiba waroldi yoga for Basudeb Kutumbakam haibasini Akashbani gi man ki baat thoramda Pradhan Mantri Narendra Modi na chahi kayadagi hongna miyamda makhogi masagi hakjang amasung pungning wakhal phananabagi damak yoga tawnaba appeal tawduna lakpani awang nokpok lamdangwi mafam kayada songasi institute amadi office kayana malemgi yoga numit pangthokhi malemgi yoga numit pipa paujel amada United Nations ki Secretary General Antonio Guterres na hai ngasigi khudong thiraba amasung machoi machoi tarba malem sida thaina dagi chanarak laba yoga si thoidok hendok na magul lei Bharat ki oina malem gi yoga numit ki mapung oiba thoram Madhya Pradesh ki Jabalpur da ngasi ayuk pangthokhi garrison ground da pangthopa thoram aduda Uparashtrapati Jagdeep Dhankar na luchingduna mioi lising tara mangarom na yoga tawkhi Jabalpur ki tongan tongan mafam singda miyam punna pangthokhi ba yoga numit thoram da mi lak ama makhairom henbana saruk yakhi Madhya Pradesh ki Rajyapal Mangubhai Patel Mukhyamantri Shivraj Singh Chauhan Kendra gi Ayush Mantri Sarbanand Sonowal amasung Kendra gi Mantri kaya mapung oiba thoram aduda saruk yakhi Sri Dhankar na hai yoga na pukning hakjang punchil halli amasung masida sel amata changde hakjang phabana nungai bagi mapung oiba hork phamni haibigi matangda mahangna sandokna ngangki yoga haibasi hakjang phana hingna bagi khwaidagi maru oiba pambaini hairaduna Uparashtrapati na hai hakjang phaba haibasina aikhoigi khwaidagi mamal yambal lanni amasung lan asi phangna bagi khwaidagi maru oiba pambaidi yoga ni Laibak asigi atai raja singda su malemgi yoga numit thoram paksana pangthokna ki Assam Vidhan Sabha amasung Lok Sabha Kendra singi delimitation tawnabagi draft proposal election commission na phongle Vidhan Sabha amasung Lok Sabha seat punamak ing kumjali sing ani amagi mikok thibade yumpham oiraga delimitation tawgadabani Assam Vidhan Sabha ki seat masing hanagum chama kuntaruk amasung Lok Sabha ki seat masing taramari adumak leikhigani election commission na hai Vidhan Sabha seat chama kuntaruk asigi manungda seat taramapan schedule tribe ki khakna ba election commission na prasthap tawri Lok Sabha gi ona apunba seat taramari gi manungda seat ani schedule tribe ki khakna ba su prasthap tawri Rajya Vidhan Sabha gi ona schedule caste ki seat mapan amasung Lok Sabha gi seat ama khakna ba prasthap tawri commission na hai Rajya Vidhan Sabha da schedule caste ki seat masing nipan dagi mapan dai hengatle aduga schedule tribe na seat tara taruk dagi tara mapan dai hengatle Sangvidhan gi chana kanglon amasung ain gi oiba wafam sing amadi miyam dagi phangba wafam sing de yumpham oiraga commission na masigi chana kanglon sembani draft proposal asigi matangda public hearing tawnaba election commission gi kangbu mathang thada Assam da lakani Employees Provident Fund Organization EPFO na hairib chatliba chahi asigi mar thada EPFO gi member lak tara humdoi lising ni phulairamba duga yengna bada April thada member lak tara tare lising kun hapchille member lak tara tare lising kun asigi manungda anoba member lak nipan lising ni phutare lomdi ahanbo oina EPFO gi social security coverage gi makhada lakpani anoba member sing asigi manungda tha asida hapjin khiba anoba member singi chada yangkhai mari dasmik ama mangadi masagi jehi tara ni pandegi kun manga phawada leiba singni hairiba jehi tara ni pandegi kun manga phawada leiba member ayambadi ahanbo oina thabak thiriba leibak asigi organized sector gi workforce ta changlakpana ayambani aroibada maruoiba paw amu NDA gi mapang oriba dol Republican Party of India athawalena Manipur da santi amasung mahausa gi phibam hanjil hanaba ahenba thabak laukhat pinaba kendra da taksin khre Manipur da pamdaba thodok tholapa thingnaba amasung mahausa gi phibam hanjil hanaba tangai phadaba ngak senba gi kanba cheksin thaurang laukhatli
मापनजुबा इंटरनेशनल योगा डे ngasi मालेम सिनबा थुंगना पांगथोकली प्रधानमंत्री नरेंद्र मोदी ना यूएन हेडक्वार्टर्स न्यूयॉर्क ता पांगथोकबा मालेम की योगा थौरमदा सरुक यागनी अमसुंग असम विधानसभा अमसुंग लोकसभा केंद्र सिंगी डिलिमिटेशन तौनबगी ड्राफ्ट प्रपोजल फोंगले विधानसभा अमसुंग लोकसभा सीट मसिंगदा अहोंग लेते पाउ लैजरी।